Nuai. Kakai's hꯧꯖꯤꯛ ꯑꯣꯏꯗ꯭ꯔꯤꯀꯣ Screenshot ꯂꯧꯈ꯭ꯔꯕ ꯃꯤ ꯍꯧꯔ ꯃꯥꯅꯤ ꯌꯥꯔꯦ ꯍꯧꯔꯦ ꯃꯤ ꯂꯥꯛ ꯃꯥꯅꯦ Hi everyone ꯂꯥꯛꯇ꯭ꯔꯤ ꯃꯤ ꯑꯩꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯌꯦꯡ ꯂꯣꯏꯔꯀꯥꯟꯗꯗꯤ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯗꯣꯏꯅꯤ ꯍꯧꯕꯗꯒꯤ Hi Dilip Kumar Telem Hello Hi viewers Robert Yumnang Mangangsa Hi Hello Ma'am chang'e Ma'am wari watai ngak tawzena sum live thajarakpani Ai sak charabo insang hawkibro hawkiye Ai sak charabo insang hawkibro hawkiye Ai sak charabo insang hawkibro hawkiye Sultan Ahmad kai insang chakiye audio do cut tawbe YouTube kid David na Pubu Folk TV gi artist oiba yagadra hai Hoi kaishu kaide Kai numite thagalakani che thagatpase ko khoina ji em tawrise Tuesday ga Saturday ga simadi animation je leptabida thagat ke nadi em tawjari Video khara sangalo sangnabadi kan honari buko do hoi yenge ngamna bonage Chinang konje yam nungsiye thank you As ID where kids tharak laboning dana harauraga no horen tharani Bud ki wari hapiro sungsu suidana hapjarake Dilip Kumar Hi Sonam hello Khara thuna tharo hoi thuna dum tharake haidare Kai nubigi makon saro Sarki ngak lega sarki Wari ngaibada ware hoi horen soidana hapjarage awaba ko hanjarage Hi Nine hello Nine Jege konjel se ngawe thank you Sonam se sahi kya surage chahi se lo lage se ai se yaujage hoi ke shukai de yaube ai se wari suli badura au mane wari li badune che phone number piyo saksu fazai konjel su fazai thank you thagat malle episode kaya da loini che episode se ko khangdri yari ge dum koi wari se gi matung adum illa ani ba ko khara di dum sanga da ba male wari se am watli ba season Werket ki do khara sangan biyo yamna ten ba season number 1 ado yam watli na tra yamba na tabi 3 minutes hoi khara dum sanga na ba dum honarake khoisu sumai to bani ba ata khara ten ba khara lepi je khoi gi anaba yaw ba haitare ana yek se dum yaw le khoi marak sida si yaw badagi semba khara pharak ta gi baine ba sang na dum apa dam ni sida gi di fajana leptabi da su ba hore khoi handakti aduna fajana dum hapa ani haitare khoi su animation kamaina semge hai amta tamjage tamba ya bazani no matang sa bada tam thokse video se loishin ki doga pamui loidana badum hapasi ko kai nubine sidi haizini mane video khara sangan biro sangan jarake khara sangna thagat biro nungai gra kanda loishin gi basidi haizini thingo jamilana hoi sang hapake sister yam fazai kai thank you akoidi fazai konjel fazai video fazai wari gai khodi thank you ngaktani 30 minutes saiba 30 minutes tingam gadaba mandi ko adubu yenge khoi nupi gi voice to badura sister se
ꯀꯩ ꯃꯤ ꯅꯨꯄꯤꯒꯤ ꯚꯣꯏꯁ ꯃꯥꯅꯦ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯁꯥꯡꯍꯜꯂꯣ 20 minutes ꯀꯨꯝꯕ ꯌꯥꯔꯗꯤ ꯄ꯭ꯂꯤꯖ 15 ꯐꯥꯎꯗꯤ ꯌꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯗꯣ 20ꯒ 30ꯒꯁꯤꯗꯤ ꯈꯔ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯄꯨꯡ 9ꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ ꯔꯣꯅꯤ ꯕ꯭ꯂꯥꯎꯀ꯭ꯔꯝ ꯁꯅꯥꯊꯣꯏ ꯇꯣꯛꯁꯣꯝ ꯁꯤꯛꯁꯇꯔ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯃꯊꯦꯜꯁꯦ ꯆꯝꯊꯣꯡ ꯆꯥꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯗꯣ ꯄ꯭ꯔꯤꯇꯤ ꯊꯦꯡꯉꯣꯖꯝ ꯊꯦꯡꯛ ꯌꯨ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯎ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯀꯗꯣꯏ ꯅꯠꯇ꯭ꯔꯥ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯔꯛꯑꯣ ꯀꯩꯅꯨꯕꯤꯒꯤ ꯁꯤꯁꯇꯔ ꯇꯧꯔꯛꯀꯦ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯌꯥꯝ ꯐꯠꯇꯕ ꯃꯇꯥꯡ ꯑꯃ ꯇꯧ ꯐꯠꯇꯕ ꯃꯇꯥꯡ ꯇꯜꯂꯦ ꯑꯗꯨꯗꯤ ꯑꯐꯕꯩ ꯃꯇꯥꯡ ꯇꯧꯁꯤ ꯑꯩ ꯉꯥꯛꯇꯪ ꯅꯤꯡꯁꯤꯡꯉꯛꯈꯤꯒꯦꯀꯣ ꯗꯥꯏꯂꯣꯛꯁꯦ ꯑꯗꯨꯒ ꯉꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦ ꯀꯃꯦꯟ ꯄꯥꯈꯤꯁꯦ ꯀꯩ ꯍꯥꯎꯕꯒꯤ ꯃꯈꯣꯜꯁꯦ ꯀꯅꯥꯅ ꯇꯧꯔꯤꯅꯣ 6 ꯀꯩ ꯍꯥꯎꯕꯁꯦ ꯗꯥꯔꯣꯖꯦꯁ ꯅꯪ ꯅꯠꯇ꯭ꯔꯥ ꯀꯩ ꯍꯧꯕ ꯂꯩꯇꯦ ꯑꯦꯞꯁꯦꯟ ꯑꯣ ꯀꯩ ꯍꯥꯎꯕꯁꯦ ꯄꯥꯕꯨꯡꯒꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯒꯤ ꯍꯩꯀꯨꯖꯝꯒꯤ ꯑꯣ ꯗꯗꯥ ꯑꯗꯨꯃꯗꯤ ꯈꯪꯗꯦ ꯇꯥ ꯆꯤꯡꯂꯦꯟꯅ ꯇꯧꯕ ꯀꯩ ꯅꯨꯕꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯧ ꯁꯥꯎꯅꯤꯡꯕꯅꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯄꯨꯡ ꯀꯌꯥꯗ ꯋꯦꯌꯔꯀꯦꯠꯁ ꯊꯥꯔꯛꯇꯣꯏꯅꯣ ꯀꯩꯅꯣꯗ 9ꯗ ꯊꯥꯔꯛꯀꯅꯤꯌꯦ ꯅꯍꯥꯟ 9 ꯍꯥꯏꯔ ꯈꯔ ꯆꯣꯟꯊꯔꯨꯕꯒꯤ ꯁꯥꯎꯔꯛꯑꯦ ꯏꯆꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁ꯭ꯋꯤꯠ ꯚꯣꯏꯁ ꯊꯦꯡꯛ ꯌꯨ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯀꯧꯕꯁꯦ ꯀꯃꯥꯏꯅ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯀꯧꯕꯁꯤ ꯀꯃꯥꯏꯅ ꯇꯤꯚꯤ ꯑꯣꯟꯈ꯭ꯔꯤꯅꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯇꯩꯗꯁꯨ ꯍꯥꯞꯄ ꯌꯥꯅꯕꯅꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯍꯥꯞꯄ ꯌꯥꯅꯕꯅꯦꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟ ꯀꯀꯥꯅ ꯍꯥꯏꯔꯛꯑꯦ I love you sister I love you too ꯍꯜꯂꯣ ꯁꯛ ꯐꯖꯩ ꯅꯨꯄꯤꯗꯣ ꯃꯥꯏꯒꯗꯣ ꯀꯣꯏꯗꯥꯅꯩ ꯁꯝꯒꯗꯣ ꯋꯥꯔꯤ ꯐꯖꯅꯤ ꯍꯣꯔꯦꯟꯗꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯔꯛꯀꯗꯣꯏꯖꯥꯠꯅꯤꯀꯣ ꯍꯣꯔꯦꯟꯗꯤ ꯁꯣꯅꯝ ꯆꯍꯤ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯣ ꯆꯍꯤꯁꯦꯀꯣ ꯈꯔ ꯂꯩꯔ ꯍꯥꯏꯔꯒꯦꯗ ꯆꯍꯤ 30 ꯐꯥꯔꯝꯕꯅꯤ ꯍꯦꯟꯖꯨꯅꯥꯗꯣ ꯐꯨꯜ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯀꯩꯍꯥꯎꯕꯒꯤ ꯚꯣꯀꯦꯜ ꯀꯅꯥꯅ ꯁꯥꯒꯦ 6 ꯀꯩꯍꯥꯎꯕꯒꯤꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯎꯠꯆꯔꯛꯀꯦ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯅꯪ ꯀꯩ ꯃꯤ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯣꯅꯝ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯝ ꯇꯧꯔꯤꯁꯦ ꯑꯦꯅꯤꯃꯦꯁꯟꯁꯤꯅ ꯇ꯭ꯋꯤꯁꯗꯦꯒ ꯁꯇꯔꯗꯦꯒ ꯑꯗꯨꯝ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯕꯤꯗ ꯍꯥꯞꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯁꯦ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯀꯦ ꯇꯧꯕ ꯀꯩ ꯏꯁꯇꯣꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯣꯔꯔꯒꯨꯝꯕ ꯊ꯭ꯔꯤꯂꯔ ꯍꯣꯔꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯏꯁꯇꯣꯔꯤ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦꯅ ꯑꯦꯝ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯄꯥꯝꯅꯅ ꯌꯦꯡꯒꯅꯤꯅ ꯈꯜꯂꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯄ ꯅꯪꯗꯕ ꯃꯌꯥꯝ ꯌꯥꯎꯋꯤ ꯀꯃꯦꯟ ꯌꯥꯝꯕꯒꯤ ꯋꯥꯔꯧꯕꯤꯅꯨ ꯁꯣꯅꯝꯅ ꯆꯍꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ ꯂꯩꯕꯕꯨꯗꯤ ꯍꯥꯏꯗꯣꯛꯑ ꯂꯣꯏꯔꯦ ꯀꯃꯦꯟ ꯄꯥꯕꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏ ꯅꯥꯏꯗꯦꯀꯣ ꯁꯣꯅꯝ ꯏꯕꯨꯡ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯅ ꯁꯥꯒꯦ ꯏꯕꯨꯡ ꯀꯩꯃꯤ ꯗꯥꯔꯖꯦꯁ ꯑꯝꯇ ꯎꯠꯂꯛꯑꯣꯁꯦ ꯁꯣꯝꯗ ꯏꯕꯨꯡ ꯀꯩꯃꯤ ꯃꯥꯅ ꯇꯣꯝꯕꯅ ꯏꯆꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯁꯣꯅꯝ ꯀꯧꯋꯦ ꯄꯨꯡ ꯆꯞ ꯆꯥꯅ ꯊꯥꯔꯛꯑꯣ ꯆꯦ ꯊꯥꯔꯛꯀꯦꯀꯣ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯁꯤꯁꯇꯔ ꯄꯨꯡ ꯀꯌꯥ ꯊꯥꯔꯛꯀꯗꯣꯏꯅꯣ ꯄꯨꯡ 9ꯗ ꯊꯥꯔꯛꯀꯅꯤ ꯀꯩ ꯅꯨꯕꯤ ꯁꯥꯕꯤꯌꯣ ꯁꯥꯕꯤꯒꯦ ꯁꯦ ꯀꯩ ꯅꯨꯕꯤ ꯑꯝꯇ ꯁꯥꯈꯤꯒꯦ ꯗꯥꯔꯣꯖꯦꯁ ꯄꯨꯡ ꯀꯩꯅꯣꯝꯇ 9 ꯍꯥꯏꯔꯣ to 9:30 ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯌꯨ ꯍꯣꯏ 9 ꯃꯈꯥꯏꯐꯥꯎ ꯗꯥꯏꯂꯣꯛ ꯃꯇꯦꯛꯇ ꯄꯤꯔꯛꯑꯣ ꯀꯩ ꯅꯨꯕꯤꯒꯤ ꯀꯩꯅꯣꯕꯤ ꯗꯥꯏꯂꯣꯛ ꯑꯩꯗꯣ ꯉꯁꯥꯏꯒꯤ ꯀꯥꯎꯔꯦ ꯄꯦꯄꯔꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁ꯭ꯀ꯭ꯔꯤꯞꯀꯤꯗꯨꯗ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯝꯇ ꯂꯥꯡꯃꯣ ꯑꯥꯗ ꯕꯣꯛꯁꯇ ꯂꯩꯁꯦ ꯅꯠꯇ꯭ꯔꯥ ꯋꯦꯌꯔꯀꯦꯠꯇꯣ ꯉꯥꯏꯕ ꯋꯥꯏ ꯅꯣꯡꯃꯒꯤ ꯅꯣꯡꯃ ꯂꯦꯞꯄꯒ ꯑꯞꯂꯣꯗ ꯇꯧꯕꯤꯌꯨ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕꯀꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯉꯥꯏꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ
ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯤꯄꯥꯟ ꯈꯖꯤꯛ ꯈꯔꯥꯛ ꯍꯦꯜꯂꯁꯨ ꯊꯥꯒꯠꯆꯔꯒꯅꯤ ꯈꯖꯤꯛ ꯈꯔꯥꯛ ꯁꯣꯏꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯨ ꯀꯅꯥꯅꯣ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯚꯣꯀꯦꯜꯁꯦ ꯇꯥꯕꯗꯀꯣ ꯂꯩꯔꯦ ꯑꯩ ꯀꯩ ꯅꯨꯕꯤꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯔꯛꯀꯦ ꯏꯅꯤꯡꯊꯧ ꯉꯝꯇꯣꯟꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯉꯥꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯥꯒꯨꯝꯅ ꯌꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯉꯥꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯍꯧꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯉꯥꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤꯅꯤ ꯏꯅꯤꯡꯊꯧ ꯌꯥꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯇꯧꯅꯤ ꯐꯠꯇꯕꯗꯣ ꯄꯥꯟꯊꯣꯏꯕꯁꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣꯅꯦꯕ ꯕꯤꯁ꯭ꯋꯖꯤꯠ ꯏꯅꯥꯎꯄꯥꯅꯦꯕꯀꯣ ꯇꯣꯡꯕ꯭ꯔꯝ ꯑꯗꯣ ꯃꯥꯗꯣ ꯃꯊꯪ ꯂꯥꯏꯞ ꯆꯥꯠꯇ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯀꯦ ꯁ꯭ꯀꯨꯜ ꯀꯥꯈꯤꯕ ꯃꯥꯗꯣ ꯉꯁꯤꯗꯤ ꯑꯩꯗꯣ ꯃꯥ ꯌꯥꯎꯍꯟꯒꯦꯗꯤ ꯇꯧꯔꯝꯕꯅꯤ ꯃꯊꯪ ꯌꯥꯎꯍꯟꯖꯔꯛꯀꯦ ꯀꯩꯃꯤ ꯅꯪꯀꯣ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯑꯩꯁꯤ ꯕꯤꯁ꯭ꯋꯖꯤꯠ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯉꯥꯡ ꯄꯥꯟꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯅꯥ ꯁꯥꯔꯤꯅꯣ ꯄꯥꯟꯊꯣꯏꯕꯗꯣ ꯑꯩ ꯏꯅꯥꯎꯄꯥ ꯑꯃꯅ ꯁꯥꯕꯅꯦ ꯏꯅꯥꯎꯄꯥ ꯍꯥꯏꯇꯥꯔꯦ ꯀꯀꯥꯒꯤ ꯃꯆꯥ ꯅꯥꯎꯆꯥ ꯌꯥꯝ ꯑꯉꯥꯡ ꯈꯣꯟꯖꯣꯝꯕꯝ ꯑꯣꯏꯔꯤ ꯃꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯈꯤꯕꯀꯣ ꯃꯊꯪꯗ ꯃꯥ ꯎꯍꯜꯂꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯊꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯩꯔꯦ ꯀꯩꯃꯤꯅ ꯀꯩꯃꯤꯅ ꯅꯩꯈ꯭ꯔꯦ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜ ꯐꯖꯩ ꯀꯩꯅꯨꯕꯤꯁꯦ ꯃꯆꯥ ꯅꯨꯡꯁꯤꯔꯛꯑꯔꯣꯏꯗ꯭ꯔꯥ ꯑꯩꯁꯦ ꯅꯨꯡꯁꯤꯔꯛꯀꯅꯤ ꯂꯥꯁ ꯑꯋꯥꯔꯗ ꯅꯨꯡꯁꯤꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯝ ꯐꯤꯂꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯀꯣ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯥꯁꯇ ꯑꯗꯨꯝ ꯐꯔꯛꯄꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯏꯕꯨꯡ ꯀꯩꯃꯤ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯩꯁꯦ ꯏꯕꯨꯡ ꯀꯩꯃꯤ ꯊꯦꯡꯛ ꯅꯨꯡꯁꯤꯌꯦ ꯌꯨ ꯃꯌꯥꯝ ꯔꯣꯅꯤꯕ꯭ꯂꯥꯅ ꯀꯩꯃꯤ ꯅꯨꯡꯁꯤꯕꯤꯕ ꯐꯦꯟꯁ ꯃꯌꯥꯝ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯄꯥꯟꯊꯣꯏꯕꯗꯣ ꯑꯩ ꯂꯩꯖꯔꯒꯦ ꯁꯤꯁꯇꯔ ꯏꯃꯥ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯆꯤꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯉꯥꯃꯤꯒꯤ ꯚꯣꯀꯦꯜꯗꯣ ꯀꯅꯥꯅ ꯁꯥꯒꯦ ꯑꯗꯨꯁꯨ ꯗꯥ ꯔꯣꯖꯦꯁꯅ ꯉꯥꯃꯤ ꯉꯥꯃꯤ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯅꯤꯌꯦ ꯅꯨꯄꯤꯗꯨꯔꯣ ꯃꯔꯃꯦꯠꯇꯣ ꯃꯔꯃꯦꯠꯁꯤꯡꯗꯣ ꯃꯔꯃꯦꯠꯇꯣ ꯑꯗꯨ ꯀꯅꯥꯅꯣ ꯃꯔꯃꯦꯠꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯊꯥꯔꯛꯄꯅꯦ ꯁꯅꯥꯍꯟꯅ ꯊꯥꯔꯛꯄꯅꯦ ꯃꯥꯏ ꯀꯩꯝꯇꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯃꯀꯣ ꯃꯊꯪꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯤꯡ ꯍꯥꯞꯆꯔꯛꯀꯦ ꯀꯩꯍꯥꯎꯕꯒꯤ ꯃꯈꯣꯜ ꯀꯅꯥꯅ ꯁꯥꯒꯦ ꯀꯩꯍꯥꯎꯕꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯄ꯭ꯔꯦꯃꯥꯅꯟꯗ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯒꯤ ꯋꯥꯔꯧꯔꯤꯅꯣ ꯏꯄꯤꯁꯣꯠ ꯀꯌꯥ ꯐꯥꯎ ꯄꯨꯊꯣꯛꯇꯣꯏꯅꯣ ꯏꯄꯤꯁꯣꯠꯁꯦ ꯈꯔ ꯋꯥꯠꯂꯤꯕꯀꯣ ꯁꯤꯖꯟ ꯑꯃ ꯋꯥꯠꯂꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯀꯩꯃꯤ ꯐꯤꯂꯝ ꯂꯣꯏꯔꯒ ꯂꯧ ꯁꯨꯕ ꯋꯥꯔꯤ ꯁꯦꯝꯕꯤꯌꯣ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯝꯖꯔꯛꯀꯦ ꯀꯩꯍꯥꯎꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯦꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯍꯟꯖꯔꯛꯀꯦ ꯚꯣꯀꯦꯜ ꯈꯔ ꯇꯞꯄ꯭ꯔꯥ ꯀꯃꯥꯏꯅ ꯀꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯋꯥꯔꯀꯦꯠ ꯂꯥꯛꯄꯗꯒꯤ ꯑꯩ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯉꯥꯎꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯀꯦꯠꯁꯦ ꯊꯦꯡꯛ ꯌꯨ ꯀꯩꯅꯧ ꯀꯥꯏ ꯖꯒꯥꯗꯒꯤꯅꯣ ꯁꯤꯛꯁꯇꯔ ꯀꯩꯅꯧ ꯊꯣꯡꯊꯛꯇꯒꯤꯅꯦ ꯀꯩꯍꯥꯎꯕꯒꯤ ꯃꯈꯣꯜ ꯀꯅꯥꯅ ꯁꯥꯏ ꯀꯩꯍꯥꯎꯕꯗꯣ ꯉꯁꯤꯗꯤ ꯑꯦꯞꯁꯦꯟ ꯑꯣꯏꯔꯦ ꯃꯤ ꯀꯌꯥꯅ ꯁꯥꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯍꯤ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯉꯥꯡ ꯃꯉꯣꯟꯗ ꯆꯤꯆꯦꯅ ꯀꯧꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯇꯤꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯍꯦꯠꯁ ꯑꯣꯐ ꯇꯨ ꯑꯣꯜ ꯑꯣꯐ ꯌꯨ ꯑꯗꯨ ꯁꯤꯛꯁꯇꯔ ꯅꯪ ꯅꯁꯛꯇꯨꯒ ꯈꯣꯟꯖꯦꯜꯗꯨꯒ ꯉꯥꯎꯋꯦꯀꯣ ꯊꯦꯡꯛ ꯌꯨ ꯆꯦ ꯊꯦꯡꯛ ꯄꯥꯟꯊꯣꯏꯕꯒꯤ ꯌꯨ ꯈꯣꯟꯖꯦꯜ ꯀꯅꯥ ꯁꯥꯔꯤꯅꯣ ꯑꯩ ꯏꯅꯥꯎꯄꯥꯅ ꯁꯥꯕꯅꯦ ꯅꯣꯡꯃ ꯃꯁꯛ ꯎꯠꯆꯔꯛꯀꯦ ꯁꯣꯅꯝ ꯅꯪ ꯈꯣꯟꯖꯦꯜ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯐꯖꯅ ꯐꯔꯕ ꯀꯅꯥ ꯗꯥꯖꯦꯁꯄꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯐꯔꯛꯑꯦ ꯗꯥꯖꯦꯁꯄꯔ ꯈꯔ ꯈꯔꯗꯤ ꯂꯩꯔꯤ ꯀꯩ ꯅꯤꯡꯊꯧꯗꯣ ꯀꯅꯥꯅ ꯁꯥꯔꯤꯅꯣ ꯀꯩ ꯅꯤꯡꯊꯧꯁꯦ ꯄꯥꯕꯨꯡꯅꯅꯤꯀꯣ ꯉꯁꯤ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯗꯥ ꯔꯣꯖꯦꯁ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯇꯧꯔꯣ ꯗꯥ ꯔꯣꯖꯦꯁ ꯀꯩꯃꯤ ꯗꯥꯏꯂꯣꯛ ꯌꯥꯎꯕ꯭ꯔꯥ ꯌꯦꯡ ꯌꯥꯎꯕꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯅꯥ ꯁꯥꯒꯦ ꯏꯁꯤꯡ ꯆꯥꯎꯕ ꯃꯔꯣꯟ ꯊꯣꯛꯑꯝꯈꯤꯔꯣꯏꯗ ꯊꯣꯛꯇ꯭ꯔꯤ
ꯋꯥꯔꯤ ꯍꯥꯏꯗꯣꯔꯛꯀꯅꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯣꯔꯛꯑꯔꯣꯏꯒꯦ ꯀꯩꯅꯣꯒꯤ ꯀꯩꯃꯤꯅ ꯂꯣꯠꯄꯒꯤ ꯃꯇꯥꯡꯒꯤ ꯗꯥꯏꯂꯣग ꯑꯃ ꯂꯩꯔꯦ. ꯏꯁ ꯑꯩꯅ ꯇꯥꯔꯤꯕ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜꯁꯦ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯟꯈ꯭ꯔꯦꯗ. ꯂꯥꯛꯂꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯣꯠꯂꯒꯦ. ꯌꯥꯔꯕ ꯃꯌꯥꯝ ꯌꯥꯝ ꯐꯖꯈ꯭ꯔꯦ. ꯃꯌꯦꯛ ꯑꯃ ꯊꯣꯛꯈ꯭ꯔꯦꯀꯣ ꯁꯣꯅꯝ. ꯀꯩ ꯃꯌꯦꯛ ꯊꯣꯛꯒꯦ ꯍꯥꯏꯁꯤꯕꯣ? ꯈꯤꯇꯪ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯑꯗꯨꯝ ꯁꯥꯡꯍꯜꯂꯒ ꯀꯃꯦꯟꯁꯦ ꯌꯥꯝꯃꯟꯗꯅ ꯄꯥꯕꯝ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯁ꯭ꯀꯤꯞ ꯀꯥꯟꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ. ꯑꯗꯒꯤ ꯀꯃꯦꯟ ꯄꯥꯔꯤꯉꯩꯗ ꯃꯤ ꯃꯃꯤꯡꯗꯨꯁꯨ ꯂꯥꯟꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯔꯦ. ꯌꯥꯎꯋꯦ. ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯃꯤꯡꯗꯣ. ꯑꯗꯨꯅ ꯄꯜꯂꯛꯇ꯭ꯔꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕ ꯋꯥꯔꯧꯕꯤꯒꯅꯣ, ꯇꯧꯕꯤꯒꯅꯨ. ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯅꯠꯇꯦ. ꯃꯥꯅꯤ ꯃꯥꯅꯤ ꯄꯨꯡꯐ ꯐꯔꯣꯏ ꯏꯆꯜꯒꯤ ꯈꯅꯥꯎ. ꯗꯥ ꯔꯣꯖꯦꯁꯅ ꯁꯥꯕ ꯑꯣꯏꯔꯝꯅꯤ ꯉꯥꯃꯤ ꯅꯨꯄꯥꯒꯤ ꯚꯣꯀꯦꯜꯗꯣ. ꯑꯣꯏꯔꯗꯤ ꯗꯥꯏꯂꯣగ్ ꯑꯝꯇ ꯇꯧꯍꯜꯂꯛꯑꯣ ꯁꯣꯅꯝ. ꯉꯥꯃꯤ ꯅꯨꯄꯥꯒꯤ ꯑꯃꯨꯛ. ꯍꯣꯏ ꯇꯧꯍꯜꯂꯛꯀꯦ. ꯉꯥꯃꯤꯁꯦ ꯅꯨꯄꯥ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯔꯝꯃꯣꯏꯍꯦ. ꯀꯩꯅꯣꯗꯣ ꯃꯄꯥꯗꯣ ꯑꯣ ꯌꯣꯛꯏꯗꯣ ꯀꯩꯅꯣꯅꯦ. ꯉꯥꯃꯤ ꯅꯨꯄꯥꯗꯣ. ꯉꯥ ꯆꯥꯎꯇꯣꯟꯗꯣ. ꯆꯥꯎꯇꯣꯟꯗꯣ. ꯑꯗꯨꯗꯣ. ꯑꯗꯨꯅꯤ ꯀꯩꯅꯣ. ꯆꯥꯎꯇꯣꯟꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯃꯔꯣꯜ ꯊꯣꯛꯈ꯭ꯔꯦ. ꯏꯃꯥ ꯄꯥꯕ ꯀꯧꯈ꯭ꯔꯕꯅꯦ. ꯑꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯃꯄꯥ. ꯑꯦꯅꯤꯃꯦꯁꯟ ꯃꯨꯚꯤꯁꯦ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯗꯣ ꯑꯍꯜꯅ ꯍꯦꯟꯅ ꯄꯥꯝꯅꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ. ꯍꯣꯏ ꯑꯍꯜꯁꯨ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯄꯥꯝꯅꯕ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯖꯕꯅꯦ. ꯑꯗꯣ ꯄꯥꯝꯕꯤꯔꯤꯈꯩ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ. ꯉꯥꯃꯤ ꯅꯨꯄꯥꯒꯤ ꯗꯥꯏꯂꯣగ్ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯔꯛꯀꯦ. ꯏꯁ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯈꯤꯕ ꯀꯩꯃꯤꯁꯤꯡ ꯑꯗꯨꯅꯤ. ꯃꯃꯥ ꯅꯪ ꯏꯆꯥꯁꯤꯡꯁꯦ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯣ. ꯆꯠꯂꯣ. ꯁꯣꯅꯝ ꯅꯪ ꯐꯠꯇꯕꯤꯗꯤ ꯑꯣꯜꯂꯛꯀꯅꯨꯀꯣ ꯇꯥꯏꯕꯪꯗꯗꯤ ꯍꯥꯏꯁꯤꯅꯤ. ꯑꯣꯜꯂꯛꯑꯣꯌꯦ. ꯀꯩꯃꯤ ꯕ꯭ꯔꯣ. ꯇꯈꯦꯜꯃꯌꯨꯝ ꯁꯥꯔꯅꯤ ꯊꯦꯡꯛ ꯌꯨ. ꯕ꯭ꯔꯣ ꯁꯥꯟꯇꯤꯒꯤ ꯚꯣꯀꯦꯜꯗꯤ ꯌꯥꯎꯗ꯭ꯔꯣ ꯍꯥꯏ. ꯀꯀꯥꯒꯤ ꯍꯟꯇꯛꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ. ꯍꯟꯗꯛꯀꯤ ꯑꯃꯨꯛꯃꯨꯛ ꯀꯩꯅꯣꯒꯤ ꯌꯥꯎꯕꯅꯦ. ꯗꯨꯋꯦꯠꯀꯤ ꯁꯦꯔꯤꯁꯇꯗꯤ ꯌꯥꯎꯗ꯭ꯔꯦ. ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯕ ꯑꯣꯏꯖꯔꯒꯦ. ꯀꯃꯦꯟ ꯈꯨꯌꯥꯝꯁꯤꯗ ꯋꯥ ꯍꯥꯏꯗꯧꯒ ꯇꯜꯂꯦ. ꯕꯤꯗ꯭ꯌꯥꯅꯟꯗ ꯊꯧꯅꯥꯎꯖꯝ. ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯑꯍꯥꯟꯕ ꯄꯣꯟꯗ꯭ꯔꯥꯝ ꯐꯥꯔꯁ ꯀꯃꯦꯟꯁꯤꯗ ꯊꯦꯡꯛ ꯌꯨ. ꯄꯥꯊꯣꯛꯑꯦ. ꯂꯥꯏꯕꯛ ꯐꯕꯅꯤꯅ. ꯆꯅꯨꯂꯦꯝꯕꯤ ꯊꯦꯡꯛ ꯌꯨ. ꯆꯦꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯐꯖꯩ. ꯂꯦꯝꯕ ꯈꯣꯏꯔꯛꯄꯝ ꯊꯦꯡꯛ ꯌꯨ. ꯑꯐ꯭ꯔꯤꯀꯥꯗ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯅꯩ. ꯍꯣꯏ ꯌꯦꯡꯅꯩ. ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯚꯣꯀꯦꯜ ꯀꯅꯥ ꯁꯥꯒꯦ ꯍꯥꯏ. ꯑꯗꯨꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯑꯒꯦꯀꯣ. ꯀꯃꯦꯟ ꯄꯥꯗꯦ. ꯒꯨꯗ ꯕꯥꯏ. ꯄꯥꯒꯦ. ꯌꯥꯝꯃꯟꯕꯁꯤꯗꯀꯣ ꯋꯥꯔꯧꯕꯤꯅꯨꯕ. ꯃꯊꯪ ꯃꯔꯤ ꯃꯔꯤ ꯆꯠꯈꯤꯕꯁꯦ ꯁꯤꯁꯤꯒꯤ ꯊꯦꯡꯅꯍꯧꯗꯦꯕ. ꯀꯩꯅꯣꯕꯤ ꯃꯈꯣꯟ ꯇꯥꯁꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯛꯁꯇꯔ. ꯊꯦꯡꯛ ꯌꯨ. ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯩꯁꯨ ꯏꯆꯟꯒꯤ ꯑꯗꯨꯝ ꯃꯤꯡ ꯀꯩ ꯏꯟꯇꯔꯦꯛ ꯀꯧꯒꯦ? ꯇꯧꯕꯁꯦ ꯐꯖꯅ ꯌꯥꯎꯅꯤꯡꯕꯅꯦ. ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯍꯣꯔꯦꯟꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯍꯣꯔꯦꯟꯒꯤꯁꯨ ꯇꯧꯔꯛꯅꯕ ꯅꯪꯅꯕ ꯁꯦꯝꯃꯤꯅꯦꯕ. ꯁꯦꯝꯕꯀꯣ. ꯑꯗꯨꯗꯨꯅ ꯄꯨꯔꯥ ꯂꯥꯏꯐꯇ ꯐꯨꯜ ꯐꯣꯀꯁ ꯇꯧ ꯉꯝꯖꯗ꯭ꯔꯦ. ꯍꯣꯏ. ꯋꯥꯔꯧꯕꯤꯅꯨ. ꯀꯩꯃꯤ ꯁꯥꯕ ꯕ꯭ꯔꯣꯁꯦ ꯀꯩꯀꯩ ꯃꯈꯣꯜ ꯁꯥꯒꯦ ꯍꯥꯏ. ꯃꯥꯁꯤ ꯁꯥꯏꯁꯦꯀꯣ ꯌꯥꯝꯃꯦ. ꯏꯍꯥꯟ ꯍꯥꯟꯕ ꯍꯟꯗꯛꯀꯤ ꯁꯤꯖꯟ 1ꯗꯒꯤ ꯉꯝꯇꯣꯟꯁꯦ ꯁꯥꯔꯦꯀꯣ. ꯁꯤꯖꯟ 1ꯗ ꯉꯝꯇꯣꯟ ꯁꯥꯔꯦ. ꯑꯗꯩꯗꯤ 2ꯗ ꯂꯥꯛꯏꯁꯦ ꯀꯩꯃꯤ ꯁꯥꯔꯦ. ꯑꯗꯩꯗꯤ ꯑꯉꯥꯡ ꯌꯣꯛꯄꯗꯣ ꯅꯨꯄꯥꯗꯣ ꯃꯥ ꯁꯥꯔꯦ. ꯉꯝꯇꯣꯟꯒꯤ ꯃꯄꯥꯁꯨ ꯁꯥ ꯃꯥꯜꯂꯦ. ꯉꯝꯇꯣꯟꯒꯤ ꯍꯅꯨꯕ ꯑꯃ ꯃꯄꯥꯁꯨ ꯁꯥꯏ. ꯌꯥꯎꯔꯝꯕꯗꯣ ꯈꯨꯂꯥꯛꯄ. ꯑꯅꯝꯕꯅ ꯂꯣꯏꯅ ꯁꯥꯏꯌꯦ ꯀꯩꯅꯣ ꯗꯥ ꯔꯣꯖꯦꯁꯅ. ꯑꯗꯒꯤ ꯀꯩ ꯅꯤꯡꯊꯧ ꯑꯩꯅ ꯁꯥꯔꯦ. ꯑꯗꯒꯤ ꯍꯤꯡꯆꯥꯕ ꯍꯥꯎꯕ ꯑꯩꯅ ꯁꯥꯔꯦ. ꯀꯩ ꯅꯤꯡꯊꯧ ꯅꯠꯇꯦ ꯀꯩ ꯂꯥꯏ. ꯀꯩ ꯂꯥꯏꯅꯦ ꯍꯥꯎꯕꯅꯦ.
ꯑꯗꯒꯤ ꯂꯤꯟ ꯅꯤꯡꯊꯧ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯁꯨ ꯋꯦꯌꯔꯀꯦꯠꯀꯤ ꯅꯦꯛꯁ ꯏꯄꯤꯁꯣꯗ ꯗꯦꯠ ꯀꯌꯥꯗ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯔꯛꯀꯗꯣꯏꯅꯦ ꯍꯣꯔꯦꯟ ꯄꯨꯡ 9ꯗꯩꯅ 9:30ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯞꯂꯣꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯕ꯭ꯔꯣ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯌꯥꯃꯨꯛꯇꯤ ꯁꯥꯕ ꯉꯝꯒꯦ ꯅꯩꯌꯦ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯉꯝꯃꯦ ꯗꯥꯔꯨꯖꯦꯁ ꯅꯨꯄꯥꯒꯤ ꯀꯩꯒꯤ ꯚꯣꯀꯦꯜ ꯑꯋꯥꯠꯄꯁꯦ ꯗꯥꯔꯨꯖꯦꯁ ꯑꯗꯨꯝ ꯂꯧꯋꯦ ꯆꯦ ꯁꯣꯅꯝꯁꯦ ꯐꯠꯇꯕꯤ ꯁꯥꯔꯁꯨ ꯄꯛꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯃꯤ ꯁꯥꯕꯁꯦ ꯌꯥꯝ ꯍꯩ ꯀꯩꯍꯥꯎꯕ ꯐꯨꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯁꯨꯍꯟꯈ꯭ꯔꯦ ꯋꯦꯌꯔꯀꯦꯠꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯣ ꯀꯩꯍꯥꯎꯕ ꯁꯥꯔꯤꯕ ꯏꯌꯥꯝꯕꯗꯨ ꯀꯩꯍꯥꯎꯕꯗꯨꯒ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯩ ꯃꯔꯨꯁꯨ ꯀꯣꯛꯏ ꯃꯤꯁꯨ ꯆꯥꯎꯋꯤ ꯀꯩ ꯀꯨꯆꯨꯁꯨ ꯅꯨꯄꯤꯗꯣ ꯈꯔ ꯃꯝꯃꯦ ꯁꯤꯈ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯌꯦ ꯀꯩ ꯅꯨꯄꯤꯁꯦ ꯑꯩꯅꯗꯤ ꯑꯩꯅ ꯁꯥꯕꯅꯤꯅ ꯈꯔ ꯍꯤꯡꯅꯤꯡꯉꯤꯕꯀꯣ ꯂꯩꯃꯔꯦꯝꯕꯤ ꯁꯥꯕꯁꯤ ꯏꯆꯦ ꯁꯔꯕꯤꯇꯤ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯗꯤ ꯅꯠꯇꯦꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯅꯨꯄꯤꯒꯤ ꯗꯥꯏꯂꯣഗ് ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯇꯧꯒꯦ ꯄꯤꯔꯛꯑꯣꯁꯦ ꯗꯥꯔꯣꯖꯦꯁ ꯍꯥꯏ ꯁꯣꯅꯝ ꯏꯄꯤꯁꯣꯗ ꯀꯩ ꯅꯨꯄꯤꯁꯦ ꯏꯄꯤꯁꯣꯗ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯗꯥꯔꯣꯖꯦꯁ ꯏꯁꯀ꯭ꯔꯤꯞ ꯄꯤꯔꯛꯑꯣ ꯏꯄꯤꯁꯣꯗꯁꯦꯀꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟꯒꯤꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯃꯊꯪ ꯁꯤꯖꯟ ꯁꯤꯖꯟ ꯑꯃꯃꯨꯛ ꯂꯩꯔꯤ ꯑꯃ ꯋꯥꯠꯂꯤ ꯍꯟꯗꯛꯀꯤꯗꯤꯀꯣ ꯀꯩ ꯅꯨꯄꯤꯒꯤ ꯗꯥꯏꯂꯣꯛ ꯄꯥꯛ ꯌꯥꯎꯗꯕꯅꯦꯕ ꯑꯦꯗꯚꯦꯟꯆꯔꯅ ꯑꯌꯥꯝꯕ ꯑꯣꯏꯔꯅꯤ ꯁꯤꯖꯟ ꯑꯣꯏꯌꯦꯕ 3ꯗ ꯉꯥꯏꯈꯣ ꯌꯥꯔꯦ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯑꯗꯩꯗꯤ ꯁꯤꯖꯟ 3ꯗꯩꯗꯤ ꯃꯌꯥꯝ ꯁꯤꯗꯀꯣ ꯑꯉꯥꯡꯒꯤ ꯚꯣꯀꯦꯜ ꯁꯥꯏꯗ ꯌꯥꯝ ꯅꯨꯡꯁꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯒꯦꯀꯣ ꯌꯥꯝꯗꯤ ꯁꯥꯡꯗꯦ ꯁꯤꯗ ꯁꯥꯡꯕ ꯑꯃꯗꯤ ꯂꯩꯔꯦ ꯏꯅꯤꯡꯊꯧ ꯀꯩꯃꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯨꯟꯖꯥ ꯑꯃ ꯍꯥꯠꯂꯒ ꯉꯥꯃꯤꯒꯤ ꯌꯨꯝꯒꯤ ꯀꯨꯟꯊꯣꯡꯗ ꯊꯝꯖꯤꯜꯂꯝꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯈꯨꯟꯖꯥ ꯑꯗꯣ ꯉꯥꯃꯤ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯕꯅꯤ ꯌꯥꯔꯦꯗ ꯁꯣꯅꯝ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯦ ꯔꯣꯕꯔꯠ ꯌꯨꯝꯅꯥꯡ ꯃꯉꯥꯡ ꯄꯥꯔꯛꯏꯁꯤꯗꯤ ꯄꯥꯔꯤꯁꯤꯕꯨ ꯐꯕꯅꯦ ꯀꯩ ꯅꯨꯄꯤ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯍꯥꯏ ꯈꯔ ꯃꯥꯁꯦ ꯈꯔ ꯐꯠꯇꯦ ꯑꯉꯥꯡꯒꯤ ꯚꯣꯀꯦꯜ ꯁꯥꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯚꯣꯏꯁ ꯑꯝꯇ ꯁꯥꯔꯛꯑꯣ ꯀꯔꯝꯕ ꯀꯩ ꯚꯣꯏꯁ ꯁꯥꯔꯛꯑꯣꯒꯦ ꯀꯩ ꯅꯨꯄꯤ ꯁꯥꯔꯤꯁꯤ ꯆꯤꯆꯦꯔꯥ ꯃꯥꯅꯦ ꯇꯦꯟꯃꯟꯈ꯭ꯔꯦ ꯁꯤꯛꯁꯇꯔ ꯏꯄꯤꯁꯣꯗꯁꯦ ꯁꯥꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯄꯨꯕꯨ ꯐꯣꯛ ꯇꯤꯚꯤ ꯀꯩ ꯂꯝꯒꯤ ꯆꯦꯅꯦꯜ ꯀꯩꯍꯥꯎꯕꯁꯤ ꯑꯣꯏꯕꯤꯔꯕꯅꯣ ꯌꯦꯡꯕ ꯁꯝꯍꯧꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯒꯤ ꯚꯥꯏꯔꯦꯜ ꯅꯝꯕꯣꯜꯒꯤꯅꯦ ꯆꯠꯄ ꯐꯤꯂꯝ ꯀꯨꯝꯕꯗꯣ ꯃꯥꯜꯂꯦ ꯀꯩꯕ ꯀꯩꯍꯥꯎꯕ ꯁꯝ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯑꯃ ꯍꯥꯏꯔꯛꯏ ꯀꯩꯍꯥꯎꯕꯒꯤ ꯁꯝ ꯍꯧꯕ ꯍꯧꯕꯒꯤ ꯀꯩꯍꯥꯎꯕꯁꯤ ꯁꯝ ꯍꯧꯕꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯒꯤ ꯚꯥꯏꯔꯦꯜ ꯚꯥꯏꯔꯦꯜ ꯆꯠꯄ ꯐꯤꯂꯝꯒꯨꯝꯕꯗꯣ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯃꯥꯒꯁꯨ ꯃꯁꯛ ꯃꯥꯟꯅꯕꯅꯦ ꯆꯞ ꯃꯥꯟꯅꯕꯅꯦ ꯀꯩꯅꯣꯒꯤꯗꯣ ꯑꯉꯥꯡꯒꯤ ꯚꯣꯀꯦꯜ ꯑꯝꯇ ꯁꯥꯔꯛꯑꯣ ꯑꯉꯥꯡ ꯌꯥꯎꯗꯕꯅꯤꯅ ꯑꯉꯥꯡ ꯁꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯏꯄꯤꯁꯣꯗ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯤꯅꯠꯁꯦ ꯇꯦꯟꯕꯒꯤ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯣꯏꯈꯤꯕ ꯇꯦꯟꯕꯁꯦꯀꯣ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝ ꯁꯥꯡꯅꯕꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝ ꯉꯝꯃꯤꯈꯩꯗꯤ ꯍꯣꯠꯅꯈꯤꯁꯤ ꯁꯥꯡꯅꯕ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯖꯔꯛꯀꯦ ꯏꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯀꯩ ꯅꯨꯄꯤꯒ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯀꯩꯍꯥꯎꯕꯩ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦ ꯃꯊꯪꯗ ꯇꯥꯍꯟꯖꯔꯛꯀꯦ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯛꯀꯦ ꯁꯣꯅꯝ ꯑꯉꯥꯡꯗꯣ ꯀꯅꯥꯅ ꯁꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯁꯦꯀꯣ ꯑꯩ ꯏꯅꯥꯎꯄꯥ ꯑꯃꯅ ꯁꯥꯕꯅꯦ ꯃꯊꯪꯗ ꯃꯥꯁꯨ ꯎꯍꯜꯂꯛꯀꯦ ꯆꯦ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯇꯅꯨꯅ ꯊꯥꯒꯠꯆꯔꯛꯀꯦ ꯆꯅꯨ ꯂꯦꯝꯕꯤꯅ ꯔꯣꯖꯦꯁ ꯉꯥꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯝꯇ ꯁꯥꯔꯛꯑꯣ ꯄ꯭ꯂꯤꯖ ꯁꯥꯍꯜꯂꯛꯀꯦ ꯁꯣꯅꯝꯒꯤ ꯆꯍꯤ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯥ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔꯥ ꯆꯍꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎ ꯍꯪꯉꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯂꯣꯏꯅ ꯐꯨꯊꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯐꯨꯊꯔꯛꯄ ꯌꯥꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗꯇꯣ ꯇꯦꯟꯃꯜꯂꯤ ꯁꯥꯡꯅꯕ ꯍꯣꯠꯅꯔꯛꯀꯦ
ꯁꯤꯁꯇꯔ ꯅꯪ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯌꯥ ꯕꯦꯕꯤꯀꯥꯅꯟꯗ ꯄꯥꯔꯤꯁꯤꯗꯤ ꯌꯥꯝꯃꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝꯃꯦꯕꯀꯣ ꯖꯔ ꯆꯠꯈꯤꯕꯒꯤ ꯄꯥꯕ ꯅꯪꯍꯧꯗꯕꯗꯣ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯂꯞ ꯄꯨꯜꯂꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯀꯩ ꯃꯤ ꯁꯤꯈꯤꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯃꯃꯜ ꯂꯩꯍꯜꯂꯁꯦꯅ ꯌꯦꯡꯉꯒ ꯈꯪꯉꯁꯦꯕ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯀꯣ ꯉꯥꯃꯤ ꯅꯨꯄꯥꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯏꯇꯥꯎ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯦꯟꯒꯗꯕ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯏꯇꯥꯎꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯕꯨ ꯂꯩꯕꯗ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯕꯤꯌꯨ ꯁꯤꯟꯕꯤꯌꯨ ꯁꯣꯏꯔꯦ ꯊꯣꯏ ꯊꯣꯏꯕ ꯆꯦ ꯅꯨꯡꯁꯤꯕꯤ ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯥꯎ ꯌꯥꯔꯕ ꯃꯣꯂꯤꯟ ꯇꯣꯡꯕ꯭ꯔꯝ ꯀꯃꯦꯟ ꯄꯥꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯤꯡꯆꯥꯕꯤꯅꯤꯅ ꯄꯥꯔꯤꯁꯤꯗꯤ ꯑꯩꯃ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯀꯃꯦꯟꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯣ ꯕ꯭ꯔꯗꯔ ꯇꯣꯡꯕ ꯐꯖꯗꯦ ꯄꯦꯉꯥꯎꯁꯨ ꯌꯥꯎꯔꯦ ꯑꯁꯦꯡꯕ ꯀꯃꯦꯟꯗ ꯐꯖꯕ ꯋꯥꯍꯩ ꯉꯥꯛꯇ ꯄꯤꯕꯤꯔꯛꯑꯣ ꯁꯣꯅꯝ ꯆꯍꯤꯗꯣ ꯍꯥꯏꯗꯣꯛꯑꯣ ꯈꯔ ꯆꯍꯤꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯤ ꯆꯥꯛꯍꯟꯕꯤꯔꯅꯨ ꯂꯧꯊꯣꯛꯑꯣ ꯍꯥꯡꯉꯣ ꯑꯗꯨꯒꯤ ꯐꯥꯏꯜꯗꯣ ꯑꯂꯣ ꯅꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯆꯦꯅꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯤꯅꯠꯇꯤ 20 ꯁꯨꯕꯤꯔꯣ ꯁꯨꯅꯕ ꯍꯣꯠꯅꯖꯔꯛꯀꯦ 20ꯗꯤ ꯈꯔ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯀꯩ ꯅꯨꯕꯤꯒꯤ ꯚꯣꯏꯁ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯏꯁꯇꯥꯐꯁꯤꯡꯁꯦ ꯑꯐ꯭ꯔꯤꯀꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯁꯤꯒꯤ ꯁꯦꯔꯤꯁꯁꯦ ꯈꯔ ꯑꯗꯨꯝ ꯌꯦꯡꯅꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯊꯥꯔꯛꯀꯦ ꯉꯁꯤ ꯑꯃ ꯊꯥꯒꯠꯂꯅꯤꯕ ꯑꯗꯨꯒ ꯁꯇꯔꯗꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯑꯦꯅꯤꯃꯦꯁꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯇꯔꯗꯦꯗ ꯑꯃꯒ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯇꯣꯔꯤ ꯑꯇꯣꯞꯄ ꯍꯥꯞꯄꯛꯀꯗꯣꯏꯕ ꯍꯣꯔꯔꯒꯨꯝꯕ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣ ꯑꯦꯅꯤꯃꯦꯁꯟ ꯀꯩꯅꯣ ꯑꯣꯏꯕꯁꯤꯗꯤ ꯅꯠꯇꯕ ꯑꯗꯨꯅ ꯀꯩꯅꯣꯗ ꯀꯦꯗ ꯅꯠꯇ꯭ꯔꯗ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯀꯗꯣꯏꯅꯤ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯂꯧꯕꯁꯦ ꯀꯃꯥꯏꯅ ꯂꯧꯅꯒꯦ ꯚꯣꯏꯁ ꯔꯦꯀꯣꯔꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯧꯕꯁꯨ ꯌꯥꯎꯋꯦ ꯀꯀꯥ ꯁꯤ ꯄꯨꯂꯞ ꯑꯗꯨꯝ ꯈꯣꯏ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯐꯣꯟꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯌꯨꯝꯗꯒꯤ ꯂꯧꯋꯦꯕ ꯆꯦꯁꯦ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯀꯥꯟꯗꯅꯦ ꯍꯦꯛꯇ ꯂꯣꯏꯈꯤꯕꯁꯤꯗꯤ ꯈꯣꯡꯒꯥꯁꯦ ꯇꯤꯡꯊꯣꯛꯑꯒ ꯀꯞꯅꯤꯡꯕꯖꯥꯠꯅꯤ ꯁꯤꯁꯇꯔ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯑꯗꯣ ꯆꯥꯛꯇꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯋꯦꯌꯔꯀꯦꯠꯀꯤ ꯚꯤꯗꯤꯑꯣꯁꯦ ꯅꯣꯏ ꯄꯩꯁꯥ ꯀꯌꯥꯝ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩ ꯅꯨꯄꯤ ꯁꯣꯅꯝ ꯀꯧꯋꯦ ꯏꯄꯤꯁꯣꯠꯁꯦ ꯌꯥꯝ ꯇꯦꯟꯃꯜꯂꯦ ꯈꯔ ꯁꯥꯡꯍꯟꯕꯅ ꯅꯨꯡꯉꯥꯏꯅꯤ ꯁꯥꯡꯅꯕ ꯍꯣꯠꯅꯔꯛꯀꯦ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅꯦ ꯃꯁꯤꯁꯦ ꯁꯣꯅꯝ ꯅꯈꯣꯏ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯀꯅꯥ ꯀꯅꯥ ꯈꯣꯟꯖꯦꯜ ꯁꯥꯕꯅꯣ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯀꯩ ꯅꯨꯕꯤ ꯀꯩ ꯅꯨꯕꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯉꯥꯃꯤ ꯅꯨꯄꯥꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯃꯤ ꯂꯩꯔꯦ ꯀꯩꯂꯥꯏ ꯂꯩꯔꯦ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯎꯕ ꯂꯩꯔꯦ ꯑꯥꯔꯇꯤꯁꯇꯤ ꯑꯅꯤ ꯈꯛꯇꯅꯤ ꯑꯥꯔꯇꯤꯁ ꯑꯅꯤ ꯈꯛꯇꯅꯤ ꯚꯣꯀꯦꯜꯒꯤ ꯋꯦꯌꯔꯀꯦꯠꯀꯤ ꯁꯦꯔꯤꯁ ꯂꯣꯏꯍꯟꯕ ꯌꯥꯗ꯭ꯔꯤꯀꯣ ꯋꯥꯔꯤꯁꯦ ꯂꯩꯔꯤꯈꯩꯗꯤ ꯑꯗꯨꯝ ꯍꯥꯞꯄꯛꯈꯤꯒꯦ ꯔꯣꯖꯦꯁꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯅꯨ ꯂꯩꯃꯤꯅ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯝ ꯀꯩ ꯅꯨꯕꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯃꯃꯥꯅꯦ ꯆꯤꯆꯦꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯌꯦꯡꯉꯦ ꯉꯥꯏꯔ ꯂꯩꯗꯣꯏꯅꯦ ꯍꯣꯔꯦꯟꯁꯨ ꯍꯣꯏ ꯂꯦꯝꯕ ꯑꯗꯨꯝ ꯉꯥꯏꯔꯣ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯕꯒꯤ ꯃꯍꯥꯎ ꯑꯃꯁꯨ ꯂꯩꯕꯅꯦ ꯆꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ 5th ꯁꯦꯃꯤꯁꯇꯔ ꯆꯦꯒꯤ ꯚꯣꯀꯦꯜ ꯌꯥꯝ ꯅꯨꯡꯁꯤ ꯁꯛꯁꯨ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯣꯅꯃꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯌꯥꯝ ꯐꯠꯇꯦ ꯄꯥꯏꯀꯣ ꯑꯅꯤꯔꯛ ꯁꯨꯔꯦꯀꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯆꯦꯗ
제 ꯚꯤꯗꯤꯑꯣ ꯈꯔ ꯁꯥꯡꯍꯟꯕꯤꯔꯣ ꯍꯣꯏ ꯁꯥꯡꯍꯜꯂꯛꯀꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯔꯤꯁꯁꯦ ꯊꯦꯡꯛ ꯌꯨ ꯔꯣꯖꯦꯁꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯗꯥ ꯔꯣꯖꯦꯁꯁꯦ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯦ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯋꯥꯔꯤ ꯐꯖꯩ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯀꯩ ꯃꯤ ꯀꯩ ꯃꯤ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯁꯥꯍꯜꯂꯛꯀꯦꯀꯣ ꯁꯤ ꯑꯣꯏꯗꯣꯏꯔꯝꯅꯤ ꯗꯥ ꯔꯣꯖꯦꯁ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯗꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯑꯗꯨꯝ ꯍꯥꯏ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯀꯃꯦꯟꯁꯦ ꯄꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯁꯥꯎꯅ ꯂꯩꯔꯦ ꯌꯥꯝꯃꯟꯕꯒꯤꯗꯣ ꯌꯥꯝꯕꯒꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯨꯄꯔ ꯆꯥꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯦꯟ ꯊꯣꯛꯑꯒ ꯂꯩꯗꯥꯏꯅꯦ ꯀꯀꯥ ꯆꯦꯅꯦꯜ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯃꯤꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯃꯤ ꯂꯩꯔꯒꯁꯨ ꯚꯤꯌꯨꯋꯔ ꯂꯩꯔꯒꯁꯨ ꯁꯨꯄꯔ ꯆꯦꯠ ꯇꯧꯕꯤꯔꯝꯃꯣ ꯁꯨꯄꯔ ꯁ꯭ꯇꯤꯀꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯇꯧꯅꯤꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥꯏꯅ ꯑꯗꯨꯝ ꯍꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯆꯥꯠ ꯇꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯉꯝꯕ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯁꯤꯁꯇꯔ ꯏꯁꯤꯡ ꯆꯥꯎꯕ ꯀꯔꯝꯕ ꯏꯄꯤꯁꯣꯠ ꯃꯔꯣꯟ ꯊꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯩꯍꯥꯎꯕ ꯃꯁꯛ ꯌꯦꯡꯒꯦ ꯀꯩꯍꯥꯎꯕꯁꯦ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯅꯣꯏ ꯀꯤꯅꯤ ꯃꯁꯛ ꯎꯔꯗꯤ ꯀꯤꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯁꯨ ꯎꯗ꯭ꯔꯤ ꯆꯦ ꯁꯣꯅꯝ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯀꯩ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯦ ꯁꯣꯅꯝ ꯅꯪꯁꯦ ꯀꯔꯤ ꯆꯥꯒꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯁꯇ꯭ꯔꯣꯡ ꯁꯞꯄꯣꯔꯠ ꯌꯣꯔ ꯆꯦꯅꯦꯜ ꯑꯉꯝꯕ ꯀꯩ ꯂꯥꯏꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯀꯩ ꯂꯥꯏ ꯁꯥꯕ꯭ꯔꯥ ꯑꯣ ꯇꯧꯍꯜꯂꯛꯀꯦ ꯀꯩꯂꯥꯏ ꯈꯣꯟ ꯁꯥꯕꯗ ꯈꯅꯥꯎ ꯈꯔ ꯅꯥꯏ ꯌꯥꯝ ꯁꯪꯉ ꯉꯥꯡꯕꯩ ꯁꯨꯄꯔ ꯆꯥꯠ ꯇꯧꯔꯛꯑꯣꯗꯤ ꯑꯁ ꯀꯥꯔꯟꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯔꯣꯟ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯄꯥꯕ ꯀꯧꯈ꯭ꯔꯦꯕ ꯊꯣꯏꯕ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯆꯦꯗꯤꯃꯥ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯍꯥꯄꯛꯑꯒꯦꯀꯣ ꯇꯔꯨꯛ ꯂꯩꯔꯕ ꯀꯩ ꯅꯨꯕꯤ ꯉꯁꯤꯗꯤ ꯈꯤꯇꯪ ꯆꯥꯡ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯎꯕꯒꯤꯗꯤ ꯂꯩ ꯀꯩ ꯂꯩ ꯑꯣ ꯀꯩ ꯂꯩ ꯂꯩꯔꯦ ꯂꯩꯔꯗꯤ ꯇꯧꯔꯛꯑꯣ ꯏꯌꯥ ꯀꯩ ꯃꯤꯅꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯍꯥꯛꯅ ꯁꯤꯡꯅꯔꯒ ꯑꯗꯨꯛ ꯅꯊꯧꯅꯥ ꯂꯩꯔꯕ ꯅꯄꯥꯡꯒꯟ ꯀꯜꯂꯕ ꯀꯩꯍꯥꯎꯕ ꯅꯪꯅ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯌꯥꯔꯦꯅ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ KM ꯌꯨꯁꯨꯞ ꯐꯅꯤ ꯚꯤꯗꯤꯑꯣ ꯍꯥꯏ KM Yusuf funny video thank youꯊꯥꯒꯠꯆꯔꯤ for the super chat ꯊꯦꯡꯛ ꯌꯨ ꯗꯥ ꯔꯣꯖꯦꯁ ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩ ꯈꯣꯟꯖꯦꯜꯁꯨ ꯂꯣꯏ ꯐꯖꯩ ꯈꯣꯟꯖꯦꯜꯁꯨ ꯂꯣꯏ ꯁꯥꯕ ꯍꯩꯕꯅꯤ ꯌꯥꯝꯅ ꯍꯥꯏ ꯆꯦ ꯍꯜꯂꯣ ꯂꯤꯟꯗꯥ ꯑꯉꯣꯝ ꯆꯦ ꯁꯣꯅꯝ ꯃꯁꯛ ꯌꯥꯝ ꯐꯖꯩꯕ ꯊꯦꯡꯛ ꯌꯨ ꯂꯤꯟꯗꯥ ꯑꯗꯨꯝ ꯉꯧꯈꯤꯕ꯭ꯔꯥ ꯀꯩꯃꯤ ꯁꯥꯔꯛꯑꯣ ꯃꯦꯝꯃ ꯀꯩꯃꯤ ꯁꯥꯈ꯭ꯔꯦꯀꯣ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯥ ꯆꯥꯏꯜ ꯀꯄꯜ ꯕ꯭ꯔꯣꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯃꯨꯛ EP ꯊꯥꯒꯠꯄ ꯂꯣꯏꯔꯒ ꯐꯨꯜꯗ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯃꯨꯛ ꯍꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯆꯥꯏꯜ ꯀꯄꯜꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯣꯏꯗꯣꯏꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯣ ꯔꯤꯌꯦꯂꯤꯇꯤꯗ ꯇꯥꯕꯅ ꯍꯦꯟꯅ ꯚꯣꯀꯦꯜꯗꯣ ꯐꯖꯩ thank you ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯩ ꯊꯥꯒꯠꯆꯔꯤ ꯉꯥꯃꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦ ꯃꯊꯪꯗ ꯇꯥꯍꯟꯖꯔꯛꯀꯦ ꯁꯣꯅꯝ ꯔꯣꯖꯦꯁꯇ ꯁꯣꯅꯝꯅ ꯀꯀꯥ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯔꯣꯖꯦꯁ ꯗꯥ ꯔꯣꯖꯦꯁꯇ ꯅꯠꯇꯤꯌꯦ ꯑꯩꯅ ꯀꯀꯥ ꯀꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯕꯣꯛ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯀꯥ ꯁꯥꯟꯇꯤ
ꯃꯅꯤꯄꯨꯔꯗ ꯑꯦꯅꯤꯃꯤ ꯁꯦꯔꯤꯁ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯗꯥꯔꯣꯖꯦꯁ ꯑꯦꯜꯕꯝ ꯀꯨꯝꯗꯥꯏ ꯀꯨꯝꯕꯅꯦ ꯀꯩꯃꯤ ꯁꯥꯔꯛꯄꯁꯤꯗꯤ ꯐꯖꯩ ꯄꯥꯔꯠ ꯀꯌꯥꯕꯨ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯄꯥꯔꯠꯁꯦꯀꯣ ꯁꯤꯖꯟ 3 ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯤ ꯉꯥꯏꯕ ꯋꯥꯔꯦ ꯑꯞꯂꯣꯗ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯁꯕꯇꯥꯏꯇꯜ ꯍꯥꯞꯇꯥꯏꯅꯦ ꯍꯥꯞꯄꯅꯦ ꯍꯥꯞꯄꯦ ꯏꯪꯂꯤꯁ ꯍꯥꯞꯄꯦ ꯁꯕꯇꯥꯏꯇꯜ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏ ꯑꯩꯁꯨ ꯅꯈꯣꯏ ꯑꯗꯨꯗ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯔꯃꯤꯗꯥ ꯕꯦꯒꯨꯟ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯌꯥꯎꯕꯁꯦ ꯀꯩꯅꯣꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯌꯥꯎꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯥ ꯀꯩꯅꯣꯗ ꯁꯤꯟꯐꯝꯗ ꯏꯁꯀꯤꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯃꯕ ꯑꯗꯨꯝ ꯑꯃꯗꯤ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯍꯥꯎꯕ ꯁꯤꯍꯜꯂꯒꯨꯝꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯩꯃꯥ ꯀꯩ ꯑꯐꯕ ꯁꯥꯕꯗꯣ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯛꯑꯣ ꯀꯩ ꯑꯐꯕꯁꯦ ꯀꯩ ꯃꯤꯗꯣ ꯅꯠꯇ꯭ꯔꯣ ꯀꯩꯃꯤ ꯁꯥꯍꯜꯂꯛꯀꯦ ꯀꯩꯃꯤꯒꯤ so cute sister thank you Rohit Kuman ꯀꯩꯃꯤ ꯂꯥꯎ ꯀꯩꯃꯤ ꯃꯌꯥꯝꯅ ꯀꯧꯔꯦ ꯂꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤꯒꯤ ꯃꯇꯦꯛ ꯑꯃ ꯄꯥꯟꯊꯣꯏꯕ ꯏꯄꯟ ꯀꯩꯃꯤ ꯅꯃꯥ ꯅꯆꯥ ꯑꯃꯨꯛꯀ ꯄ꯭ꯔꯤꯟꯇꯤꯡ ꯃꯤꯁꯇꯦꯛ ꯄꯥꯟꯊꯣꯏꯕ ꯏꯄꯟ ꯀꯩꯃꯤ ꯅꯃꯥ ꯅꯆꯥꯕꯨ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯀꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯀꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯔꯛꯄꯅꯤ ꯌꯥꯔꯦ ꯌꯥꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯦꯜꯂꯝꯒꯅꯤꯅ ꯁꯣꯅꯝ ꯅꯪꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯀꯦꯝ ꯌꯨꯁꯨꯐꯅꯤ ꯚꯤꯗꯤꯑꯣ ꯆꯦꯒꯤ ꯃꯤꯡ ꯑꯝꯇ ꯑꯩꯒꯤ ꯃꯤꯡ ꯁꯣꯅꯝ ꯀꯧꯋꯦ ꯍꯦꯜꯂꯦ ꯕ꯭ꯔꯗꯔ ꯅꯥꯏꯁ ꯚꯣꯏꯁ ꯀꯩꯅꯣ ꯉꯁꯤ ꯇ꯭ꯌꯨꯁꯗꯦ ꯍꯣꯔꯦꯟ ꯑꯞꯂꯣꯗ ꯇꯧꯔꯛꯀꯗꯕ ꯏꯄꯤꯁꯣꯠꯁꯤꯒꯤꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯉꯥꯏꯔꯒꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯈꯪꯉꯦ ꯑꯗꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯀꯩꯍꯥꯎꯕꯁꯨ ꯄꯥꯟꯊꯣꯏꯕꯁꯨ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕꯗ ꯄꯨꯂꯞ ꯀꯩꯍꯥꯎꯕꯁꯦ ꯌꯥꯎꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯍꯧꯗꯕꯩꯅꯤ ꯍꯥꯏꯔꯝꯃꯗꯤ ꯃꯥ ꯉꯁꯤ ꯌꯥꯎꯍꯜꯂꯛꯄ ꯂꯥꯛꯀꯗꯕꯅꯤ ꯌꯥꯕꯅꯤ ꯆꯥꯏꯜ ꯃꯊꯪꯒꯤꯗ ꯀꯄꯜ ꯌꯥꯎꯍꯟꯖꯔꯛꯑꯒꯦ ꯆꯤꯆꯦꯁꯦ ꯀꯩꯅꯧ ꯀꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯧ ꯊꯣꯡꯊꯛꯇꯒꯤꯅꯦ ꯆꯦꯆꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯝ ꯃꯥꯜꯂꯦ ꯀꯩ ꯅꯨꯄꯤ ꯁꯥꯔꯛꯑꯣ ꯃꯥꯁꯇꯔ ꯑꯃꯅꯦꯀꯣ ꯑꯗꯒꯤ ꯃꯤꯠꯁꯣꯠ ꯃꯌꯥꯏꯒꯤ ꯀꯩ ꯅꯨꯄꯤꯁꯦ ꯁꯤꯖꯟ 1ꯒꯤꯗꯗꯤ ꯗꯥꯏꯂꯣꯛ ꯈꯔ ꯑꯗꯨꯝ ꯌꯥꯎꯕꯅꯦ 2ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯗꯣ ꯃꯥ 1ꯒꯤꯗꯤ ꯐꯠꯃꯟꯗꯗꯅ ꯀꯥꯎꯈ꯭ꯔꯦ ꯗꯥꯏꯂꯣꯛ ꯈꯔ ꯁꯨꯝ ꯍꯟꯊꯔꯛꯑ ꯌꯥꯎꯗ꯭ꯔꯦꯕ ꯑꯩ ꯍꯟꯗꯛꯀꯤꯗꯤ ꯆꯤꯆꯦꯁꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯅꯣꯛꯅꯤꯡꯕ ꯆꯤꯆꯦ ꯀꯌꯥ ꯀꯩ ꯌꯧꯔꯝꯅꯣ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯤꯆꯦꯁꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯅꯣꯛꯅꯤꯡꯕ ꯗꯥꯏꯂꯣꯛ ꯆꯤꯆꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯠ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯀꯌꯥ ꯑꯣꯏꯅꯤ ꯗꯥ ꯔꯣꯖꯦꯁ ꯀꯌꯥꯃꯨꯛ ꯐꯪꯉꯦ 15-16 ꯑꯗꯨꯃꯨꯛ ꯂꯥꯛꯀꯅꯤ ꯁꯥꯡꯉꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯦꯝ ꯌꯨꯁꯨꯐ ꯐꯅꯤ ꯚꯤꯗꯤꯑꯣꯁ ꯍꯣꯔꯦꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯇꯝ ꯍꯦꯜꯂꯁꯨ ꯁꯨꯝ ꯊꯥꯒꯠꯂꯛꯑꯣ ꯁꯨꯡꯁꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯍꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯔꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯖꯩ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯤꯈꯤꯕ ꯃꯇꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯈꯖꯤꯛ ꯈꯔ ꯆꯣꯟꯊꯈ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯆꯨꯋꯦꯁꯟ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯌꯦꯡꯕꯤꯌꯨ ꯃꯥꯅꯦ ꯆꯤꯆꯦꯁꯨ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯌꯥꯝ ꯐꯖꯩ ꯏꯆꯦꯗꯁꯨ ꯅꯥꯏꯁ ꯆꯦ ꯁꯣꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯝꯁꯨ ꯆꯝꯃꯦ ꯑꯩ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯗꯥꯏꯂꯣꯛꯁꯦ ꯀꯩ ꯅꯨꯄꯤꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ
PDFꯇ ꯌꯦꯡꯗꯧ ꯃꯉꯥꯏꯔꯦ ꯑꯝꯇ ꯍꯥꯏꯐꯦꯠꯇꯅꯦ ꯁꯤꯖꯟ 1ꯒꯤꯅꯦ ꯈꯔ ꯁꯥꯡꯕ ꯑꯝꯇ ꯌꯦꯡꯉꯣ ꯀꯞꯄꯒꯤ ꯑꯃ ꯀꯩꯅꯣ ꯃꯇꯥꯡ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯎꯔꯤꯕ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯅꯪꯅ ꯍꯥꯠꯄ ꯈꯣꯠꯄ ꯇꯧꯕ ꯀꯨꯏꯔꯦ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯐꯣꯟꯗ ꯆꯤꯆꯦꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯣ ꯑꯝꯇ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯃꯣꯃꯣ ꯃꯥꯏꯕꯝꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯃꯣꯃꯣ ꯃꯥꯏꯕꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯨꯄꯔ ꯆꯦꯠ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯣꯃꯣ ꯃꯥꯏꯕꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯃꯤꯁ ꯖꯣꯀꯔꯁꯦ ꯈꯔ ꯆꯥꯎꯅ ꯁꯦꯝꯕꯤꯔꯒꯗꯤ ꯌꯦꯡꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯀꯦ.ꯑꯩꯁ. ꯑꯕꯤꯅꯥꯁ ꯁꯤꯡ ꯐ꯭ꯔꯣꯝ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯕꯖꯥꯔ ꯍꯣꯏ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯄꯦꯜꯍꯟꯅꯕ ꯄꯨꯡꯈꯥꯏ ꯑꯃ ꯄꯤꯌꯣ ꯃꯇꯝꯗꯣ ꯇꯦꯟꯃꯟꯗꯅ ꯌꯦꯡꯕ ꯄꯦꯟꯗ꯭ꯔꯦ ꯄꯨꯡꯈꯥꯏꯗꯨꯗꯤꯀꯣ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯣ ꯉꯝꯅꯕꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯃ ꯀꯩꯅꯣ MD ꯍꯦꯞꯆꯨꯔ ꯍꯥꯏꯔꯣ ꯇꯥꯔꯁꯤꯁ ꯑꯝꯇ ꯌꯦꯡꯉꯣ MD ꯍꯦꯞꯆꯨꯔ ꯍꯦꯞꯖꯨꯔ MD ꯍꯦꯞꯖꯨꯔꯁꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯨꯄꯔ ꯆꯦꯠ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯕꯤꯔꯣ ꯗꯥꯔꯖꯤꯁ ꯑꯉꯥꯡ ꯉꯥꯏꯔꯤ ꯏꯆꯟ ꯁꯣꯅꯝ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯁꯛꯁꯨ ꯐꯖꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯊꯦꯡꯛ ꯌꯨ ꯅꯤꯅꯦ ꯊꯕꯛ ꯁꯨꯐꯝꯗ ꯌꯦꯡꯖꯕꯅꯤ ꯂꯥꯏꯚꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯣꯏꯗꯅ ꯂꯞ ꯌꯨ ꯑꯣꯜ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯇꯧꯒꯦ ꯁꯣꯏꯗꯅ ꯇꯧꯅꯤ ꯑꯩ ꯀꯃꯦꯟꯗꯣ ꯀꯣꯟꯅ ꯄꯥꯔꯣ ꯗꯥꯏꯂꯣꯛ ꯍꯥꯟꯅ ꯇꯧꯔꯛꯑꯣ ꯑꯩ ꯗꯥꯏꯂꯣꯛ ꯑꯝꯇ ꯅꯤꯡꯁꯤꯡꯒꯦ ꯗꯥꯔꯤꯁ ꯅꯪ ꯍꯥꯟꯅ ꯑꯝꯇ ꯇꯧ ꯃꯄꯥ ꯍꯥꯏꯔꯣ ꯗꯥꯔꯤꯁꯀꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯃꯄꯥꯒꯤ ꯁꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯃ ꯍꯦꯛꯇ ꯇꯧꯁꯜꯂꯛꯑꯣ ꯌꯥꯝꯃꯟꯗꯅ ꯑꯩꯁꯨꯅꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯑꯃ ꯍꯦꯛꯇ ꯇꯧꯗꯣꯏꯅꯤ ꯑꯉꯝꯕ ꯁꯥꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯇꯦꯛ ꯑꯃ ꯃꯄꯥꯒꯤ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ ꯂꯥꯟꯃꯤ ꯁꯥ ꯅꯈꯣꯏ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨ ꯆꯣꯠꯁꯜꯂꯨ ꯁꯤꯅ ꯑꯩꯈꯣꯏ ꯑꯉꯝꯕꯅ ꯉꯥꯃꯤ ꯏꯃꯨꯡꯗ ꯃꯣꯏ ꯐꯦꯃꯤꯂꯤꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯆꯪꯉꯛꯄꯩ ꯃꯇꯥꯡꯒꯤꯗꯨꯅꯤ ꯍꯣꯏ ꯑꯗꯨꯃ ꯂꯥꯟꯃꯤ ꯊꯥꯖꯤꯜꯂꯒ ꯑꯗꯨ ꯂꯩꯈ꯭ꯔꯦꯀꯣ ꯅꯨꯡꯁꯤꯆꯦꯁꯦ ꯄꯥꯟꯊꯣꯏꯕ ꯃꯥꯒ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯀꯦꯕ ꯑꯩꯗꯤ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦ ꯁꯤꯖꯟ 1ꯒꯤꯅꯤꯅ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯥꯖꯤꯜꯂꯒ ꯇꯧꯒꯦ ꯁꯥꯖꯜꯂꯨ ꯑꯣ ꯅꯪꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯐꯩ ꯑꯩꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯟꯒꯅꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯤꯃ ꯊꯦꯡꯛ ꯌꯨ ꯀꯨꯏꯔꯦꯕ ꯁꯤꯖꯟ 1ꯒꯤꯅꯦꯕ 2ꯗꯗꯤ ꯑꯩ ꯄꯥꯛ ꯌꯥꯎꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯣꯔꯦꯟ 9 ꯍꯥꯏꯈꯤꯗꯣ ꯅꯪꯅꯕ ꯑꯃꯨꯛ ꯑꯗꯨ ꯁꯦꯝꯗꯣꯏꯅꯤ ꯁꯣꯝꯒꯤꯁꯨ ꯋꯥꯠꯂꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯏꯟꯇꯔꯦꯛ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯣꯖꯤꯇꯤቭ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯏ ꯑꯌꯥꯝꯕ ꯂꯣꯏꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯒ ꯀꯩꯅꯕꯤꯒ ꯁꯨꯄꯔ ꯄꯨꯟꯅ ꯆꯦꯠ ꯑꯝꯇ ꯇꯧꯔꯣ ꯇꯧꯕꯤꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ
ꯑꯗꯣ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯗ ꯀꯩꯍꯥꯎꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯖꯔꯛꯑꯒꯦ ꯄꯥꯟꯊꯣꯏꯕꯁꯨ ꯌꯥꯎꯍꯜꯂꯛꯑꯒꯦ ꯌꯥꯎꯍꯜꯂꯛꯑꯒꯦ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯗꯣ ꯐꯥꯎꯋꯦꯕ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯉꯤꯕ ꯐꯤꯗꯕꯦꯛꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅ ꯄꯤꯕꯤꯔꯛꯑꯦ ꯁꯞꯄꯣꯔꯠ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯀꯩꯅꯨꯕꯤꯒ ꯀꯩꯃꯤꯒ ꯄꯨꯟꯅ ꯗꯥꯏꯂꯣꯛꯇ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯗꯥꯏꯂꯣꯛ ꯑꯄꯨꯟꯕꯗꯤ ꯌꯥꯎꯔꯝꯃꯣꯏꯀꯣ ꯀꯩꯅꯨꯕꯤꯒ ꯀꯩꯃꯤꯒ ꯅꯋꯥꯏ ꯍꯦꯛ ꯈꯟꯅꯕꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯗꯤ ꯌꯥꯎ ꯌꯥꯎꯈꯤꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯗꯤ ꯉꯝꯇ꯭ꯋꯥꯡꯅꯤ ꯉꯝꯇ꯭ꯋꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯄꯗꯤ ꯆꯨꯝꯗꯦ. ꯀꯩꯃꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯔꯥꯟꯕꯅꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯒ ꯃꯥꯕꯨ ꯍꯥꯠꯂꯒ ꯀꯩ ꯂꯥꯏꯗ ꯁꯤꯟꯅꯒꯗꯕꯅꯤ ꯗꯥꯏꯂꯣꯛꯇꯤ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯥꯖꯟꯕꯅꯦꯕ ꯑꯗꯨꯗꯒꯤ ꯈꯠꯅꯈꯤꯕꯅꯤ ꯀꯩꯃꯤꯒ ꯀꯩꯅꯨꯕꯤꯒ. ꯃꯥꯅꯦ. ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯍꯣꯏ ꯃꯇꯨꯡ ꯇꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯀꯩꯍꯥꯎꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯨꯖꯔꯛꯀꯦ. ꯑꯗꯨꯒ ꯑꯃꯨꯛ ꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ. ꯍꯣꯔꯦꯟ ꯄꯨꯡ 9 ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯌꯨ. ꯈꯖꯤꯛ ꯈꯔꯥꯛ ꯆꯦꯟꯅꯔꯁꯨ ꯃꯌꯥꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯁ꯭ꯇꯦ ꯁꯦꯐ.